Pakhang Saduna Nupi Chelluba Nupa Cheirak Fanglagani Paujel Pausiedagi Lokatavane Namthak Tokdun Nupi Cheluraga Pau Haidokana Numit Nini Yumban Bagi Mari Thamlu Bagi Kesta Chenaba Nupa Ngasi Korna Maralai Haina Lautokre Mahaki Matatapiga the Cheiraki hearing Hayang Chataragane Hauki Basahi 2020 gi May Marida Sahi Nifu Suraba Sairem Sanjay Singh Apopa Lakidrabe S Kwaklay Singana Lakshmi Asyang Maming Nate Haidi Nupi Asibu Namthak Tokduna Nupi Thidri Hairaga Chen King Tungda Sanjay Nupi Thiraba Masani Lerba Mioy Oiramle Mahagna Nupi Adu the Namthak to Boy Ramle Haiba Kangbangam Kivane Watoka Siga Mari Lane Bisnupur District Women Police Station the Tarakiva FIR case number 10 close 5 of 2020 IPC under section 366 417 376 ki Arway ba hearing Ngasi Bisnupur gi session court sa thake Ngasi court final hearing sa tharaba matung Sanjay asi IPC under section 366 Nupi bu faraga Yumban bagi mari thamba under section 376 Nupi amabu izat mangan bagi Cheirak amade under section 417 namthak to bagi Cheirak fangpham thokle haina court na wayal ta khivane ngasi gi judgment aduda maralai de haidi ba miyoy aduge chapchaba khudam sangdam phangbaga loina nang mahagna nupi asi izat mangan khi haiba chumle mahaki mathakta paliba IPC gi under section 366 417 376 ki matik chaba Cheirak pinaba hearing hayeng nungthil pung amada satharagani haina Justice Kritichan Singana Laukthokre haire Kangvaida Akanba Maongda Nongmei Kapnakhre Pawasi Kangleipaki Maira Pauksedagi Lokatsavane Ngasi nungthil pung aniga minute taraga mga rom taba matamda Bisnupur District amadi Surasanpur District anilona ba Surasanpur District ki Kangbay amadi Turbung anilona ba mapamda Akanba Maongda Nongmei Kapna bagi thokdok thokre Pausi asina pulis tagi fangba paugi matungina de Nongmei Kapna riba mapam asi Surasanpur District ki Kangbay manakta laiba Higher Secondary School ga thangnaba Mapan suba Assam Rifles ki kem ga nagnaba mapam amada ni haire Mapam aduda ngasi nungthil kuki khulai paiba khutpu khara sangsilakbadagi Mapam aduda hana laiba khulai paiba kuki khutpu amana Nongmei Kaptuna takthokna bohona khe Maduda nakal animakta bom yauna Akanba Maongda minute nifuga mangarom Nongmei Kapna khi haire Nongmei Kapna baduna Churasanpur ga Bisnupur ga lona ba Phaujakhai Police Station na konba Phaujakhai Bazar fauba Nongmei maru yauksilakhe Loidana Churasanpur District ka Bisnupur District ka lona ba Phaujakhai khunja singdi pakhat padagi lanjena ba phauba yauki haire Police ki pawasina hai Nongmei Kapna badu kuki militant group ani gi marakta oiba yai haina thajana re chapsaba khangba ngamdre adubu Nongmei Kapna baduda Nongmei maruna chingba Bisnupur District lansilaktuna Phaujakhai Bazar fauba yauksilakpa sina miyamda doki matik mi paiba pongna khe Haujik Bisnupur amadi Surasanpur District ka tainaba mafam singda Pamdaba thokdok sing thoktanaba Phaujakhai Police Station gi maikedagi Akanba section thaurangi thavak laukhatle loina na Nongmei Kapna famoiriba Kangbay gi mafam singda combing operation sathakre